ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ IDPꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ꯫ ꯀꯣꯁꯦꯝ ꯑꯃꯗꯤ ꯕꯣꯁꯦꯝꯒꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯗ ꯊꯥꯕꯜ ꯆꯣꯡꯕꯅ ꯆꯤꯡꯕ ꯄꯥꯡꯊꯣꯛꯇꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯕꯁꯨ ꯊꯥꯕꯜ ꯆꯣꯡꯅꯕ ꯄꯩꯁꯥ ꯈꯥꯏꯕꯒꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯂꯦ꯫ Northeast Window Sandok Nimidangi Pau Ming Tabiriba Singbu Jan Mabamna Kurumjari Housik Pau Sandokna Pizari Ahanba Oina Chief Minister Yumnam Khemchana Kangluf Animbaki IDP Singa Unaduna Wari Sakre Langolgi Alternative Housing Complex Tapang Topa Thoramamada State Government na DTP gi Khutang Dalupa Crore Kuntrani Toy Henbigi Sanfam Sing IDP Listing Taramapan Romda Direct Benefit Transfer gi Khutang da Masamasa gi account da Yentokre Chief Minister na Thoram Aduga Mari Lenina Fongtokibada Kangluf Anina Thazaba Lainaraba Matamda Masagi Yumda Hanjinbak Ngamgani Housik Oriba Fiba Masida Security gi mateng yaudana masagi yumda leiba ngamloidabana Kangluf Anina Yasinaba Hana Purakpa Changi haba wafam thamki Tungda Chief Minister na mafam aduda leiba IDP Singa Hakteng Nana Unaki Amadi Virtual Oina Kangpopi Amadi Chorchanpur da leiba IDP Singa Chief Minister ga unaduna wari saki IDP Singi Maikedi Atubada Masagi Yumda Hanjin Ningbagi Apamasu Fongdoknaki See Hoi, some Labai, Matam Sanadagi, Yum, I Ponapam Lamdam, Sangbangam than a lady ba, Awaba, my Mayunaraba, Sumagi, Kitang Dorsu, Sarkagi, me, but she seemed to give Mateng Pangzabagi, Sumba, some function, Izabatai, she dies the Nixon Biriba, Igi, Yamba, Honorable MLA, City Cable Sing, Peggy Belly, the Sulay by Sinausing, Sigi Marakta, Nuxi Sanabagi. Maria ma porona ba en appeal to jeri loina na ngasigi asigum laba hogi kano sida ainahan sida mamang da laksabani to mayam unabada ayamba isali se singna ngoda thambi basi sei ani makhai helaba mopaksi sina ba yadre hoinandagi matam go ibaga inge haibadagi ai hogi Concerned officers, Chief Secretary, Tana Zarkanda, Masikaito Sige, Haidana, Kartuna, Piba Yana, Honabada, Wiki, supply order got talked na, among supply order system to the Sarpataragati, Matam Queen, Sangani, Masidi, Kogi, Isai Sagi, IDP Singi, Isai Sagi, account to the Pasaka Pira Siedna, Lupali Sing Aniga, the Singaniga Samliga Kun, Koimum Park Lane of Pasani, see. Mongpak lita basing atubu dalabiu duga bujik koigi DC na longtok kibada paisa se kapa hogre hai sida lebi ba IDP sing se paisa sang ba yawi rabra yawre loina na sai koi DC na so hai bi gre lupali sing kun manga phanggiba adugumba lising kun manga phanggiba yum 9314 laigre hairiba hana phangriba singdo Adugi, among second installment when a Lupali Sing Kunsi, Nasidiki Kappa Hogre, Chumiko. Aduna, Ayaba, Yumda, Hanjan Bayabagi, in Pom Dopiro, Sagipum Kumari, Hizabatai, IDP Singitamata, Tong Launa Hangran Legani, Yum Hanjanba, Yaba Sing to Hanjan Biraga, Kogi, Lemo River Sing to Su, Karambakanda, Hanjan Yagada Habagi, Koyakan Batabak, Satajari, Angamating Pangzage, Loilona, Nasigi. Ngasige sumba isam chamba program sida koi singilam haijabatai Kangpopi Churachandpur duga Kangpopi Churachandpur na singba mafam kaya da su sili maramdi Manipur si community kontraga taruk na khundaba
community kuntra taruksina manipur se kallaga lakpani ano sing tamai khoi amatani haibagi adugumba wakhalonduda chap manana sing dasu tam dasu ngasi gi function si honorable MLA singna matang sangaga mating pangnaba honajari Mars ke tang ahum dagi numit mangani chupna pangthokadawriba yausang kumhaiga mari lenina lekai leisabi sing numidangi matam thabal chongnaba sinnabagi damak lambi lamjawdo thoktuna lambi lakpa gari sing thoktuna sel khaiba haunarakle yausang kumhaigi mangoina na mayai lambi gi paring wangoi PS ki manung channa Samarok Naure Mapamadi Mayang Infal PS ki manung channa Mayang Infal ani longbi amadi Mayang Infal koncha ki lambi singda thoktuna gari thatlaga paisa khaibi ki saktam uba fangki hauzik lamda masida thokliba irang amadi class 10 amadi 12 ki exam leibana maram oraga tongan ba mahairoi love sing amadi CSO singna yausang numit mangani dagi hena harau kumhei tawdana bawa famangzona nana thamkiba leikrabani ningsingba yabadi mamang jahida tongan ba leikai gi leisabi singna thabal chongnabi damak khomgat kiba sanfam sing thabal chongba amadi harau kumhai toktuna lan namaram oraga masa ge mayum thadoktuna lanjenaraga relief camp taleriba IDP singda su mating pangba leikrabani Pravavati College Talaiba Relief Camp Damayang Infal AC ki MLA K Romidrona IDP Singa Unaraga Award Apasting Mating Singi Matangda Wari Sanakre Mafamada Pangtokba Chamba Thoramamada District Administration Gimiteng Makada IDP Singda IDP Singi Masagi Accounta Direct Benefit Transfer Toki College Adu Dalariba IDP Sing Adu More Technopol Chorchanpur Kangbaina Chingbadagi Lakiba Ngaktani Thoramga Mari Lenina MLA Ravindran Haikibada Direct Benefit Transfer Tauribasi IDP Singna Masagi Personal Oiba Maram Singda Season Nabada Mating Oinabagi Damakta Senfam Singyan Topani Makata na mayum tumna chakraba singda solenga kimaikidigi pifam thokpa senfam singyan thoklagani haiki moredagi IDP amana phongdorak pada lengakna IDP singi lupa lising ani chamri kun changhalakpagi khongthang asi yamna nungai adabu mayumda hanjinna ba paikhatpa thaurangi manung channa yum sanabagi kaithokpa senfam gi award pa sing lengakna athubada pibiu haiki Jadi IDP dari jadi parta, jadi single parta. Dalam sini aku juga Hongkongda dari IDP sini. Hongkongda jadi saya di mana kita tidak mungkin. Karena tu aku ni beneficiary ni aku tu masih menggunakan beneficiary kami. Ini dari masih gini. Kalau kita pergi ni, portion IDP dari 58,835. Aku ini direct account masih 2,420. Asam saya kamu masih kapal kamu honda masih di sini nama aku ini jadi learning bukan ba jadi orang tak masih di portion iba itu mungkin tak tahu bagi hana lupa lising kun mga bagi yun sana ako na ba ado kiba ado na neng ho kara orang dek hari ko yun si ko na ado ba bagi masih ado ko ni ado ko sana muli lagi muli pa na kaya si सरकार ने सिंधी तो कोई पर्सनल नहीं हम मुझे पॉलिसिंग अभी तो सामने तो कुछ संग नहीं है खुदा ऐसी हम हराव से हम नहीं अभी तो कोई भी हॉलो भी बा सेंट्रल में IDP सिंधी पॉलिसी को ना काफी मतलब पॉलिसी होगा सरकार में तो मतलब समझ गया कि इन हराव जो नहीं है हम चाहिए अभी मुझे सरकार ये नहीं कहेगी तो तंगा IDP सिंधी farming Thoubal District ki oina District Administration gi makhada 2023 gi May 3 gi khanghodana tholakhiba kanglof ani gi landa lanjilaktuna hauzik
Thaubalda hangba relief camp te leiba IDP singda khudong chaba kaya ngasi yenthokre ngasigi thoram aduda Wangjing Tentha Kendra gi MLA Paunam Brozen Khangabo Kendra gi MLA Okram Surjakumar Deputy Commissioner Yumnam Ravita amadi Ariva Amarjit Sarmana thoiba mithunglen oiki ngasigi thoram aduga mari lenina MLA Paunam Brozen phongdokibada Anoba government ama lakpasina lamdam asida anoba ahongba yamna uwa fangle haiki lamdam asida lambi kaya fauna ba ngamdana lairamba adu athubada fauna ragari thazai handak ikui kuidina manipur gi chief minister 𝐋𝐢𝐯𝐞 𝐍𝐞𝐰𝐬 chaluraba matung amuk ka hena ahongba yam lairagani amadi IDP singi awaba thoina lairaroi haina thazaba thamki thoram aduga mari lenina khangabo kendra gi MLA Okram Surjakumar na phongdokibada IDP singda piriba khudong chaba singasi matam market rate yenglaga pi haningbagi apamba phongdoki hauzik anoba lengak ama laklabani na lengak nasu hauzik honabiriba asigi matakta hena honabina bawafam phongdoki ngasigi thoram adugi nungi warol piraduna Deputy Commissioner Yumnam Ravita na phongdokibada Anoba lenga ki makada IDP singda kari awatpa leiribagi haibadu hena mityeng sangli ngasi piriba khudong chaba singi manungda nomagi changdraba yadraba polam singlei nabagi imung amamamgi mi amamamda lupalising ani chamri kunpiri hariba sanfam singadu IDP khudingmaki oina masa masagi account da khudakta direct benefit transfer gi khudangda yenthokpani thokriba irang adu da masagi yum tumnamai chakraba singkayagisu lupalising kunmanga changhannaba proposal thaba loikre haiki ngasigi thoram lenga ki makhada leiba tongan bar department ki official kayasu saruyaki thoram loisilakpada IDP sing amadi thoram da saruyaki ba MLA sing amadi department ki official kayaga interaction program amasu pangthoki I know personally when I had so lambi set paya da basin ya agadi atuba matam manuda honorable chief minister na apagi anak horok station oida da mate krasi hala agadi achoba chen jama apoida lakani hena kona satoi agara IDP singi awa basi am kuina leiroi haibagi ai asado kamjabani agi portrait view kamjabani aguna manam baraga ikon ngasi sarkana di scheme singasi ikon ngasi apoi respected decision so thambirame adang masih aku niam cuma sih ada juga IDP singgu niam na lamdan sigi manipur gi niam na makoi kita makta nusi na kan na nusi badu laibana maram warga central gi leader sing na kan ada koi ngasi gi koi di manipur gi apa kan leader makan birak tanah ngasi gi fokus si IDP dah hana thamaga solution si porakan na manipur shanti laibani aduna ramna thuna mai gi Mafamda maruaina ai than assembly dus thamjabani more hairani more da sida library se maximum more gi mayamami yawi rogani more da satlaga in akoi infrastructure using this hard really library yaro aduna kaya yamna kai gi ge have the government so da information ni lera mani yung kaya kai ge yung kaya sa ge yung kaya story madungi infrastructure da hara salga basi yamna thuna security map bani khangde negotiate to bani khangde adagi peace program mayam ama akoi to community mayam mani sanaraka musida akoi khana rojiko sopna rojiko haibagi pandamama da government da na thuna to hunjani honorable CM nauna paipira to ngai aduna bahab ju kan hona gane thajaje yamna thuna andana ba akoi pun hona mi da si haiba se anuga popular government na pin na sida ko government na amkhena अखोई IDP नाउ सिंगी करी फैसिलिटी पीदी आगे करी हारो अखोई अवार्ड पासिंग दो क्या वापस सिंगी यादनी नबकी नपनी अहम बददा अखोई सिगी मेन प्रोग्राम तौरी से अखोई स्पेशल सपोर्ट फॉर अखोई कहेगा मेट्रेस का अदेगी कोई पर्सनल आइटम किसी जन अगर पर्सनल आइटम पे कासी मिलेगी लोग मम्मी खुदिंग मक IDP खुदिंग मकी लोकाली से मिली का चांदी कोई बिजर नहीं ममता अदेगी अकोई सीगी से कोई बनी चे कोई ना कोई सी फैमिली ट्राई ना तो खलगा अकोई उनको नहीं ये कमी नहीं है अतुका MLA Mayang Lambam Rameshwar na Kaksingi relief camp singda leiba singa unaduna wari watai sanabaga lorina sel giting bang yenthokre Manipur gi chief minister Yumnam 𝐶𝐢𝐯𝐬 pautak matung inna Kaksing AC gi MLA Mayang Lambam Rameshwar na deputy commissioner 𝐶𝐞𝐲
Upuluri Chatania IAS Kalonina 𝐋𝐢𝐯 area gi relief camp singda leiba IDP singa unaduna wari watai sana grey lonina IDP singda lengak na piba sel gi tengbang su MLA na yenthok rei kumjale singani kunhumdagi me ahumdagi haurakiba kanglof ki irang na maram oiduna tongan ba mafam dagi lanje naraklaba 𝐋𝐢𝐯 area da hangba relief camp singda leiba IDP singa MLA Rameshwar ga una ba amadi selgi tengbang yenthokpagi thoram amangasi kha manipur college 𝐶𝐞𝐯 SC/ST girls hostel relief camp ta pangthokrai thoramadu deputy commissioner 𝐶𝐸𝐯 Upuluri Chatania IAS SDC headquarter 𝐶𝐸𝐯 Thangzam Sangita SDC 𝐶𝐸𝐯 𝐍𝐞𝐰𝐬 social worker Naurem Gopal relief camp committee singimyo sing susaruyaki ngasigi thoramadu all age home 𝐶𝐸𝐯 kha manipur college 𝐶𝐸𝐯 SC/ST girls hostel Kalyan Ashram 𝐶𝐸𝐯 amadi ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯀꯣꯡꯒꯣꯏ relief camp ꯇ ꯂꯩꯕ IDP ꯅꯤꯐꯨꯃꯉꯥꯗ ꯂꯩꯉꯥꯛꯅ DVT ꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯒꯤ dummy check ꯁꯤꯡ MLA Rameshwarna ꯌꯦꯟꯊꯣꯛꯈꯤ ꯂꯣꯏꯅꯅ IDP ꯁꯤꯡꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯍꯟꯗꯨꯅ ꯈꯟꯅ ꯅꯩꯅꯈꯤ ꯉꯁꯤ ꯌꯦꯟꯊꯣꯛꯈꯤꯕ ꯁꯦꯟꯐꯝ ꯑꯁꯤ IDP ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯂꯨꯄꯥ 2,910 ꯅꯤ ꯍꯥꯏꯔꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLA Rameshwarna ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯤꯡꯗ ꯂꯩꯔꯤꯕ ꯁꯤꯡꯒꯤꯗꯃꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯗꯨꯅ IDP ꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯌꯥꯝꯅ ꯊꯨꯅ ꯄꯤꯊꯣꯛꯄ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯃꯗꯤ ꯁꯥꯗ꯭ꯔꯤꯕ ꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯌꯥꯝꯅ ꯊꯨꯅ ꯄꯤꯊꯣꯛꯅꯕ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤꯡ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ IDP ꯁꯤꯡꯗ ꯊꯥꯖꯕ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯅꯪꯗꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯈꯨꯠꯁꯝꯅꯔꯒ ꯀꯟꯅ ꯍꯣꯠꯅꯒꯦ ꯍꯥꯏꯈꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀꯛꯆꯤꯡ Upuluri Chataniana ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯒꯅꯤ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯈꯤ Honorable Chief Minister na su haibirapka loinana aigi assembly constituency manungda leiba relief camp da leiba ima iben ichali che chinga punamak awaba nangdanaba athuba matamda normal life tan jinaba koi punamak deputy commissioner amadi magi team de se ki office da dum haibiro aingonda so dum haibiro adu koi na athuba da na koi ki problem khudingmak solve tawa ngamnaba ona jage hojik anoba sarkar laibasi koi ki anoba Honorable Chief Minister Sri Yumnam Khemchana hairiba initiative si lorpadagi athubada sarkar si lakpaga relief camp da laiba singsina wariba si masi kongnanaba makoi gi pibam thokpa paisa thuna pithokpa makoi gi yum sabagi lemhoriba sagadaba sing Congress Party bu hena mapangal kalhannaba sangathan ꯁ꯭ꯔꯤꯖꯟ ꯑꯚꯤꯌꯥꯟ ꯊꯧꯔꯝ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ Indian National Congress Party na leibak asida miyamda hena yaifanaba amadi miyam tunggidamakta tongan-tonganba khongjang kayamarum Bharat Jodo Nyaya Yatra Bharat Jodo Yatra Sangvidan Bachao amadi MG Narega Bachao Aviana Chingba khongjang kaya mai pakna leibak sinba thungda sangsin khraba tungda Party asibu hena mapangal kalhannaba anoba khongthang ama oina paikhalakliba Sangathan Srijan Avian gi manung channangasi Kaqsing District ki oina su ngasi Block Congress Committee Kaqching ki office ta Party asibu hena fagat hannabagi mifam pangthokpagal loinana hiram kayada khana nainabagi thoram pangthokre ngasi gi thoram aduda Sangathan Srijan Avian Manipur gi observer sing Vidyapati Sanjam Vice President MPCC Hareshwar Goswami Vice President MPCC W Ratan Kumar General Secretary MPCC Makoina observer sing oina saruk yakibagal loinana MPCC ki Treasurer former MLA MD Fazur Rahim District Congress Committee Kaqsing ki President A Rahman Chesaba former MLA Yengkhom Surchandra former MLA Elangbam Duijamani MPCC ki Secretary Kezhimayum Kennedy PCC member Dr. Huidrom Zitiana Chingba party asigi masak naiba miyoy kayasu saruk yaki mifam aduga mari lenana mifam adugi mang oinana Kaqsing DCC amadi Chandel DCC gi AICC gi observer oina lakiba Profulo
Kudadena Paumi Singda Fongdokibada, Handak AICC na Nauna Paikaliba Tauramasi Party Asibu Nauna, Reservinet Amadi Strengthen Taunaba Paikaliba Kongtang Amani, Lodena Sangatan Srizan Avian SSA Asina Lamda Masida Ladiba Levak Miyam, Party Asig elected members Sing, office bearers Sing Amadi, local CSO Singasu Hena Faba, Afaba Mari Ama Thamhanba Ngamnaba Honaragani, Masida Sunatana Party Asida Hen accountability Amadi, transparency Purak Pasu Ngamlagani, Handak Nauna Lokalak Liba Kongtang, Asina district Singi Afaba responsible Oiba, leader Kanduna Lamda Masida Segba leader Putok Pasu Ngamlagani, Haibagi Achetpat Hazabasu Thamli Haina Fongdoki. Introducing is complete. We will move to revive block, mandal and village Congress committee, ensuring that the party's voice is present in every corner. This is not just an administrative exercise, it is political and ideological campaign to rebuild the party in the spirit of Bharat Jodo Yatra and Bharat Jodo Nyay Yatra. These yatras helps reform the Congress ideology of justice, inclusive and secularism. This Abhiyan is the organizational expression of the message, of that message. The Abhiyan is about decentralizing power and creating space for new leadership from SC, ST, OBC, minority, women, youth and all committed Congress workers. We call upon all Congress workers and well-wishers of democracy to actively participate in this Abhiyan. Help us identify leaders who reflect the Congress ethos and can lead with humanity, vision and courage. Department of Anthropology, Manipur University, Kanchipurna World Anthropology Day Palan Taukre, reaching the unreached through anthropology Haibatim, the Department Asiki Conference Holdagi, Haudokiba Thoramda, Professor S. 𝐶𝐞𝐰𝐬, Dane School of Human and Environmental Sciences, Professor M.C. Arun Kumar, Head Department, Professor H. Vocational Singh, Dr. S. Yaifaba Maitei, Dr. H. Suresh Singh, Dr. S. Priyokumar Maitei Amadi, Dr. Karung-Kom Sarugyaki, MSc Postgraduate Diploma Public Health PG DPH Amadi PhD Research Scholar Singna Palan Thauramasi Matangda Wafam Kaya Thamki. Paliba lenga kamadi Education Department na lamdamasigi mahayroi masing yamna laiba lenga ki mahayloi sangsing athobada mitiyeng sangbiyu natrabadi noma lenga ki mahayloi sangsing asi sitharakpan natana atopa lambi leite haina All Manipur Students Union AMSU gi maikedi gi thadaropa charol amada fongdorakli charol asina makata na high AMSU na lisangsina changsinduna lakpa Campaign for Total Education gi sarukama oina ngarang Thawal District ki manung chan na laiba Thawal wang matabada laiba Nimaichan and Kenya Government High School da AMSU Headquarter ki Thomi Singna Yengsin Khongchat Amachatki School adugi Maru Oiba Headmaster gi post asi in charge oina oza amana puramba thingnaraki School asigi oza sing ayambana matam chana amadi chang naina karambagi khudam thingnaraki Adugu ngaklibadi class 1 ki 10 fawba leiba added school sunnataba full-fledged government school asina mahayroi singi classroom sing ningtina madik chana leiramde hairi amadi oza Sudaba toilet matik chadaba kaya su thengnaraki hari asugumba fiba masida asumak lenga ki mahayloi sang singasi thambirabadi kamdona mama mapa oiba singna lenga ki school singda angang singbu mahitamba tharakani habigi wahang hanglakli maram aduna thubada lenga na mijeng sangbinaba mari lenaba singi maikedi ki apple tawrakli Afaba Kunai Ama Puraknabagi Damak Afaba Mahayroi Sing Puthoknaba Pandamda Yaifarel Academy Haina Mingtonba Academy Amangasi Kaksing Lamdong Assam Rifles Camp Manakta Hangdokre Academy Adu Hangdopagi Thoramda Thongnauzam Jugin Mayday Founder Yaripok Yening Coaching Center Mayang Lambam Koirang Special Contractor Kaksing Amasung Naurem Itogagen Founder Kam Proprietor Pandam Coaching Institute Kaksing Ahumna Thoiba Lengbirak Pasing oina saruyaki Academy adugi founder Nelson Mayang Lambam na Fongdorakibada Manipur gi Kha Maikeda leriba Mahai
sang amadi lamdam asida leriba mahairoi singbu afaba amasung mapung faba mahai ama pinanaba Yaifarel Academy asi linkhatpani Academy asida Jawahar Navodaya Vidyalaya JNV Sainik School Rashtriya Military School RMS amadi Rashtriya Indian Military College RIMS na chingbada angang singbu changhanduna mapung faba amasung afaba mahai ama tamhanabagi lamzing lamtakadawriba academy amani academy asida thoidok hendokna hena haithoi singthoiraba hena experience leiraba oja singna takpi tambigadawri mama mapa oiba singna macha singbu afaba mahaidi tamhaningba adubu macha sing kamdongna kadaida thazanduna mahai tamhangani habigi wakhal losingdi watpa singisu wakhal taminnaduna macha sing afaba mahai tamba fanghanaba academy asina mateng panggadawribani academy asina afaba amasung saukhatpa kunai ama puraknaba honabada lamdam asigi miyamnasu mateng pangbiyu haina phongdoki main oina gap la even journey isna koi main oina focus visually usi koi amadi ashawik amadi RMS entrance exam duga RMC entrance exam main oina competitive exam pi damta best focus period kan la ba du na ba position na ba da to ta ba la sa aduna hobo ni ba tum di biro sikche matau karam na kamai to dana Anthropology Institute harapnya yang begini masih lagi ba India education system asda lapor dia nama di Shining Harris dia tu among the top education institute kama wena lagi ba ayu perform ni tu na hai lo perform sing kita wena atau kalau tak langsung kita mengeni hai bagi mata sudah wena hair angang sing kita sing kita tapi ba atau dia wena tahu langsung kita tahu lah tu na hanya yening position dari itu yening position dari sana apa pun yang tahu orang pasal itu yening position dari sana dua in good faith tunggu beliau tidak option kalau itu sudah tahu apa lagi kalau ini sudah di sebab fully responsible mereka tak apa position dari kayak udah itu nak kalau ini sudah kita tunggu Lewat isu dari lewat isu yang kecil isu yang apa, kena sibuk dengan institut apa sih, kena hoboksan ni, atau na, kena sibuk dengan institut apa hoboksan, kesu bagi hal yang bawa institut ini juga bagi kuliah mengenai atau bawa tu bawa mengenai jadi lainnya good friend tadi, angan sih singkat bagi pandang tak, apa penting untuk kesan luar kesu, bagi sekolah sih sama orang pun angan sih tunggu yang singkat bagi pandang tak, kemana lihat cerita itu nak uji lagi ba bagi main yang saya di pandang di main objektif di bagi excuse me tunggal apa lagi ba asing si namanya Shining kadang dah hasil berkembang sudah kena atau apa jadi education line sudah atau apa soft skill yang apa bagi competitive exam apa dah ada soalnya ada asing dah kemudian saya and then bagi exam technique bagi school atau school kita from the wahai sebab atau apa ina special features yang harusnya ada na kung tahu kita kalau kita bagi kunai sih yang pada ya saya lekar tapi su atau kita tik soal masalah orang ni ada di pantai masih apa ina komponen ni harusnya fixally bagi new education policy 2030 ni matungin na bagi hana layer apa sistem sudah di align tahu ba sudah sampai saja di happy pada terlihat 10+2 layer apa sih NEP 2030 bentuknya 5+3+3+4 yang sudah bagi 5 sudah foundation level layer lah 3 sudah preparatory another 3 years apa na bagi moderate level and then another 4 years na class 9 jadi baru ke secondary level itu kan musik layer bagian PTSC 3 preparatory level sih foundation itu ada angan sih aku sudah kata orang na sanggan ini bagi aku sih kan pilih facilities sih ya legal tapi dah ada musik Sarak Suraksa Jivan Raksa Road Safety Week 2026 Kamari Lenina Indian Oil Corporation Limited Stakmai Bottling Plant Stakmai Dalaiba Tanker Truck
crew amadi pack truck drivers ki damak ngasi hazardous cum refresher training program ama Indian Oil Corporation Limited Sekmai bottling plant awang Sekmai danga sipang thokri hariba program asi School of Driving and Automobiles Technology Sodat amadi Indian Oil Corporation Limited Sekmai bottling plants na punna khutsam naraga sinbani resource person oina Navachandra Singh Director Manipur Fire Service BK Sharma retired Joint Director Transport Department Government of Manipur Rohanjit Singh Mechanical Engineer amadi hanagi MGT Tata Motors Imphal Head Mechanic Bora Manager LPG Safety Sekmai Bottling Plant Sub Inspector 𝐶𝐻𝐸𝐬 𝐁𝐫𝐸𝐬 DTO Imphal West amadi Sahid Khan DTO Imphal East Jayanta Second Officer Traffic Police Government of Manipur amadi Thangzam Ivo Chauba President of Sodatna Saruyaki Sahi khudingi kosem na loba class 12 ki exam ki Maitai Mek Thokpa khudingi milal na yengsanduna lakpa gunga se sozarivam amadi Tampaki District khudingda milal gi thomi kuntra mari na koina chatuna yengsinkre yengsin khong chat adu da center khudingda tariba mahairoi singna Maitai Mek Thokpa subject asida yamna fazana ingna chingna tharamba obada milal na harawa phongdoki amarom da Maitai Mek ki question da makokta roman mayek na chawna yorakpa haibasi khwaidagi live activity matungi exam silakpadadi Yariba makai Maitai Mek na sengna taru na ibinaba milal gi maikedi apple tawrakli Haukiba tang taramathoida N Bankim Singh VDF number 1034 na matam chadana laikidabada Kaksing VDF Welfare Association na mahaki imungda tingbangkre Kaksing District SP Priyadarshini Laishram IPS Kaksing District amadi Additional SP Sankarjit MPS ki meeting makhada Kaksing District VDF Welfare Association ki President W Ravikantana luchingduna Kaksing District VDF Welfare Fund gi lupa lakh ahum gi sanfam laikidaba N Bankim Singh gi loina bida kusinakre Senfam kusinavagi tharamadda Kaksing District SP Priyadarshini Laishram Additional LO Sankarjit Loitongbam amasung Kaksing District VDF Welfare Association gi miyoi singna saruyaki Amaromda hauzik palibalenga asina VDF Singbunu Sibiduna matango chanaba honorarium pibinaba association asina appeal tarakli Arabadamaroba pau amana pizari Ahanba oina Chief Minister 𝐶𝐸𝐯𝐬 𝐁𝐫𝐸𝐬 IDP singa unaduna wari sakre Kosem amadi bosem gi exam leivana yausang kumhaida thawal chongbana chingba pangthoktanaba maikei kiyadagi phongdok naraklabasu thawal chongnaba paisa khaibagi mami taba haurakle Northeast window na sandok sari benumidangi pau matang asa daloi sari miyeng tabiriba singbo muka hanna 𝐶𝐸𝐸𝐬 na khurumjari Manipur के अहानबा न्यूरो पेशेंट्स के अमतंगायरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजय मथक तोंगथाम लिकाइदा हानुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लमी की खुदोंगथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबा लायंगली हॉस्पिटल असदा न्यूरो की लायंगबा चंगबा अफबा मखल की खुसु खुलाई अमदी मशीन मरांग काइदा लई मशीना कोक मरी लेनबा तोंगान तोंबा मखल की अनाबा सिंग निंथिना लायंगली Lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kaya mayongdari masida sunatna matam tintana anaba layanguna maram oraga khudongkiba kya su mayongdari masi punamakdagi kharadu orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leidna anaba sing layingli hospital asida
अताब ममलदा लाइंग मतनतना ओपीडी जनरल अमदी आईसीयू बेड ऑपरेशन मेडिसिन एक्स-रे अमदी लैब कमैदी नबसनसु अताब ममलदा फंगल्ली ngasi maglension biro amadi kudong chaba singa silobiyo hena kuba mrol gidama hospital asigi telephone number 7005534166 natraga 8974572154 da pau thobirapu yagani Northeast Window meaning tabiriba mayam punamakpu taramna okchari hauzik mapalamgi thapaki pau pijari ahanbada Athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road da lengsin birau Hakchang Panatamge Hairabadi, Iram the Masimakta the Laiba, Kwaidagi Paraba Hospital Singi Manunda Ama Oiriba, Babina Hospital Lizari. Mapamasida, Tazabayarabamadi, Seliam Changdana, Specialty Kunhen Badana, Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hojikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal Istalengsin Birau. Natraga, Aikogi phone number 6909 390666 call to Birau.